ꯀꯔꯤꯒꯨꯝꯕ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯕꯤꯒꯅꯤ? ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯟꯁꯀꯤ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯀꯤꯕꯁꯤꯡ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯦꯡꯗꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯥꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯟꯗꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯁꯥꯅ ꯁꯥꯖꯔꯤꯕ ꯏꯁꯥꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕꯗꯨꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ AI (Artificial Intelligence). ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯗꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕꯁꯤ AI ꯈꯛꯇꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯣꯡ ꯑꯃꯨꯛ ꯑꯣꯟꯍꯟ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯨꯏ ꯑꯃꯨꯛ ꯑꯣꯟꯍꯟ ꯇꯧꯔꯤꯕꯗꯨ AIꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯥꯏꯔꯤꯕ ꯒꯦꯖꯦꯠꯁꯤꯡ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟ, ꯀꯝꯄ꯭ꯌꯨꯇꯔ, ꯀꯦꯃꯦꯔꯥ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ AIꯒꯤ ꯃꯇꯦꯡꯅ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯛ ꯑꯁꯤ ꯈꯛꯇꯃꯛ ꯐꯣꯀꯁ ꯇꯧꯍꯟꯕ ꯑꯗꯨꯒ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯕ꯭ꯂꯔ ꯆꯠꯍꯟꯗꯨꯅ ꯑꯩꯈꯣꯏꯒ ꯆꯥꯟꯅꯒꯗꯕ ꯐꯤꯜꯇꯔ ꯍꯥꯞꯂꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ AI ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯏꯍꯥꯟ ꯍꯥꯟꯕ ꯇꯥꯡꯀꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁ, ꯄꯣꯠꯁꯛ ꯑꯃꯕꯨ ꯈꯪꯕ, ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯟꯁꯤꯟꯕ ꯑꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯒꯗꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯟꯇꯔꯅꯦꯠ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄ꯭ꯔꯖꯥꯇꯤꯅ ꯃꯈꯣꯏꯕꯨ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤ ꯃꯄꯨ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ AI ꯔꯣꯕꯣꯠꯁ ꯀꯌꯥ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯨꯠꯊꯠꯈꯤꯕ, ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯑꯣꯏꯅ ꯊꯝꯕ꯫ ꯃꯁꯤꯅꯤ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯟꯁꯀꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄ꯭ꯔꯖꯥꯇꯤ ꯃꯁꯦꯝꯅ ꯇꯧꯖꯔꯨꯕ ꯊꯕꯛꯇꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯍꯥꯟꯕ ꯈꯨꯗꯣꯡꯊꯤꯕ꯫ ꯃꯊꯪ ꯑꯁꯤꯅ GM (Genetically Modified Human Beings). ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯁꯦꯝꯗ ꯏꯁꯥꯗ ꯌꯥꯎꯖꯔꯤꯕ ꯖꯤꯟ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯃ꯭ꯌꯨꯇꯦꯁꯟ ꯊꯣꯛꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯏꯆꯝ ꯆꯝꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯑꯣꯏ ꯑꯃ ꯁꯦꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯤल्मꯗ ꯎꯔꯤꯕ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ, ꯋꯣꯜꯚꯔꯤꯟ ꯑꯁꯤꯒꯨꯝꯅ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯛꯇꯤ ꯍꯤꯗꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯉꯝ ꯇꯥꯟꯅꯕꯗ Genetically Modified Soldiersꯁꯤꯡ ꯁꯦꯝꯕꯒꯤ ꯄꯥꯎ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯗꯣꯝꯅ ꯇꯥꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯁꯤꯗꯁꯨ ꯑꯣꯏꯔꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ, ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯦꯟꯕ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯑꯣꯏꯈ꯭ꯔꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯃꯒ ꯂꯝꯗꯝ ꯑꯃꯒꯅ ꯁꯥꯔꯛꯂꯤꯕ ꯖꯦꯅꯦꯇꯤꯀꯦꯂꯤ ꯑꯣꯏꯅ ꯃꯣꯗꯤꯐꯥꯏꯠ ꯇꯧꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯨꯝꯂꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯅꯧꯅ ꯊꯣꯔꯛꯀꯗꯧꯔꯤꯕ ꯖꯤꯕ ꯑꯁꯤꯒꯤ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯝ ꯑꯁꯤ ꯑꯉꯝꯕ ꯍꯥꯠꯅꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯖꯔꯤꯕ ꯑꯁꯤ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯀꯟꯕꯅ ꯂꯦꯝꯍꯧꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄ꯭ꯔꯖꯥꯇꯤꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯑꯅꯧꯕ ꯃꯤꯑꯣꯏꯕ ꯃꯈꯜ ꯑꯁꯤꯒꯤ ꯃꯔꯛꯇ ꯏꯆꯝ ꯆꯝꯖꯔꯕ ꯑꯩꯈꯣꯏꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯊꯥꯛ ꯑꯃꯗ ꯍꯤꯡꯃꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤꯅꯤ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯟꯁꯀꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯤꯗꯤꯛꯁꯟ꯫